Hello guys, ngasi aina haijagadoribasi KGSP haribasi karino haibasini KGSP haribasi full form da Korean Government Scholarship Program haiga ju khangnaba masigi ngasi scholarship ki academic scholarship program amane bako masina ngasi akoina ngasi aina haijagadoribasi ko masina kana da kana bapi karam makhali kana bapi kana thaba yai kari changi masi thabada dum mayam do ai kitang yamna manung hun anatraju chawrak na haijage ado ahamada KGSP habasi aino hoji haijagibdo Korean moigi government gi hoji ki moigi ama leyebako National Institute for International Education ana NII haije moise keno ne haitare branch ne bako moigi Ministry of Education gi moina pibane ba moina funded su tawba aduga moina manage tawba chatra mayam je ko moigi moi lamdagi ju thadokpa su yawe topa lamda moina scholarship tharaga aduga ayambana international application ngai ju moina pusalleba aduda CJ government kana thaba yai habdo mo hajarage masi thaba yai je akhoi gi 12 loiraga akhoi UG undergraduate ki aduga PG postgraduate ki ko masters amajung PhD thaba yai ba ada si thaba sida makhala ni thonga thoe thaba se university track haiba maga aduga embassy track haiba nga si university track haiba siga ajiki embassy track haiba ga si ai mathangda kayigumba video ama siam mayamna khangning bataragadi mathangi da phajana haijarage handaki sidadi charakna karino habarakna hairage aduga mana kana bapi khupi je kamai tawge da akhoina hoje kayigumba bachelors ama UG program ama yawge sang tawge habada di akhoin tharani ko akhoi sang ma document ka hoje ki aina ha mayam du university track embassy track ana laibu da ma ama khallani akhoin karama mong tha ji ge do adu thara matung sida akhoi document ka mayam do khola matung da moina akoida phang kana ba pi baje benefit che kamain dau ge da UG gi wana di college la free orak tune ba UG gi ju ai UG dangi na te ko UG ju PG ju PhD lo na college free orak adine ba lang lai ba cha ba kai ka lo free orak adune ba adu mathang da moina mustai pen je kya pi ge matam da UG gi sida 800,000 Korean won na hai ba ko hoi Korean won jagadi ya na currency jam song no oi ko 800,000 ka habsida ko 800,000 je ko on thok se ba ko currency da ado aina hojik net te yengmadadi currency je 0.067 muk lei ba rang ko yeng matam to sida 53,600 la e ko phainat uramani si je 3,600 ne ba UG gi da duga PG ga si minimum ni ko du so sida helak pa su yai sina moin hai sina minimum du ne ba UG PG hai tare samna habda keno gi post masters ka PhD gi moina hai sina keno ne sine 900,000 Korean won per month ni ko 60,300 sine ba moina pi doise adula de akhoi da kana ba je moina laibam jabam pi re like tam ba ju free tam le ade mathak sida mu stipend je mu pisalak tu ne ba khanga ba nu ai ne hingo no apam ba tawro sine moi hai je adubu si khale je ko khoi je je khale ba Korean government scholarship ki khoi tha ba khale ba lai ba phadana adula de kama ka dau ga ge hai ta di ahan ba jahi je bachelors to da koi jahi mari chang en khala engineering to da ko example ni ko ina pi je to ba course ki jahi hom chang ba su lei adan lei ko ani chang ba khot ba masters ke ka gi mayam lei ko ada samna ha da bachelors ki masters ki higher ne masters engineering to jai ani chang du ni dana jai ani chang ba sida kamain to da ke da ahan ba gi jahi je Korean language tam da chunga ya de ba aduna ujiki dum moina si moina na cover to ga dam ni ko financially nang stipend ka mayam ju matam dum pi nang dum financially moi cover to ga dam tawra da bane ba auta su kai do ge hire kan da ko nang se li khatang kan hona da ya de di thai gi moi gi da exam ama lei ba ko Korean gi proficiency test hai tare ne topic ana si je level je 3 pass to da din na nang je nga sai na pa mi ba course tam ba ya roi ba chahi ama pi ni ko moina chahi ama 1 year pi ba si da na si da pass da ho re nang khalla je sai gi topic 3 je auta di phare nang college nang pa mi nang lai ba nga sai do gi tam mani adum fully funded ni ko pulo ho le bo ni matung da kai gumba 1 years da mong nang je topic 3 je level je yong ngam dre auta di 6 months sam ga moina mo pi ni ba nong on ko khona go na sida topic 3 je pass to re di na nang sai nang course tam mani moi maron hai re khole nang verify tor tam mani kai gumba 6 months sida amu oi draga di nang amu moina disqualify tor ani ta si matam sida moi kana je kai no haro kan da nang hai tha ba je college ama da tha du ne ba sam ha da moi college ama sum aina khang ba ma sum hai jage ko Seoul National University nam lei ba nang si tha re khala je ba nang kaino gi nang gi degree nang apam bong gi nang sam ha da mechanical engineering pa mechanical engineering gi si masters taw si gi sida taw ra je na khale nang khale e ba ta su nang gi nga sai gi aina hoji hai gi ba language ki tam ba ja sida di moi nang atop city nang Seoul da ni Seoul National University da Seoul na tam pham dong tharak tu ne ba nang gi language tam na ba ta nang moi na pi opportunity je
ꯀꯣꯔꯤꯌꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯍꯧꯔꯣ ꯐꯖꯅ ꯍꯩꯍꯧꯔꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯨꯅꯤꯀꯣ ꯑꯗꯨꯒ ꯊꯥꯕ ꯊꯥꯗꯕ ꯅꯪ ꯗꯣꯀꯨꯃꯦꯟ ꯆꯪꯕ ꯃꯌꯥꯝꯗꯨꯗꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯐ ꯄꯔꯄꯁ ꯃꯣꯇꯤꯚꯦꯁꯟ ꯀꯣ ꯅꯪ ꯀꯩꯗꯧꯕꯩ ꯇꯝꯅꯤꯡꯉꯤꯅꯣ ꯑꯗꯩ ꯁ꯭ꯇꯗꯤ ꯄ꯭ꯂꯥꯟ ꯑꯗꯩꯗꯤ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯁ ꯅꯪꯒꯤ ꯆꯪꯒꯗꯕ ꯉꯁꯥꯏꯒꯤ ꯅꯪꯅꯒ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯗꯣ ꯆꯍꯤ ꯅꯪ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯦꯆꯦꯂꯔꯁ ꯇꯝꯃꯛꯄꯗ ꯅꯪꯅ ꯇꯧꯔꯛꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯅꯨꯡꯖꯦꯛ ꯑꯗꯩꯗꯤ ꯅꯪꯅ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯅꯪꯅ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣꯗ ꯀꯔꯝꯕ ꯊ꯭ꯔꯨꯗ ꯇꯧꯈꯤꯀꯣ ꯁ꯭ꯀꯣꯄꯁ ꯌꯥꯎꯕ ꯈꯣꯠꯄ ꯇꯧ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤꯗꯤ ꯑꯩ ꯐꯖꯅ ꯀꯣꯟꯅ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯁꯦꯝꯃꯛꯑꯗꯤ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝꯕ ꯃꯌꯥꯝ ꯈꯪꯅꯤꯡꯕꯗ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯈꯪꯖꯕꯗꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯁꯨ ꯌꯥꯅꯤꯀꯣ ꯕ꯭ꯔꯣꯅ ꯑꯗꯨꯗ ꯀꯩ ꯍꯥꯏꯈꯤꯕꯅꯣ ꯈꯣꯠꯈꯤꯕꯅꯣꯗꯣ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯀꯣꯚꯔ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯀꯩ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯣꯚꯔ ꯇꯧꯔꯅꯤꯕ ꯅꯪꯅ ꯁꯤꯟꯕ ꯏꯟꯗꯤꯌꯥꯗꯩ ꯆꯠꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯍꯣꯏ ꯅꯪ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯗꯥꯏꯔꯦꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠ ꯂꯩꯇꯦꯀꯣ ꯁꯤꯌꯣꯜꯒꯨꯝꯕ ꯀꯩꯀꯥ ꯆꯠꯄꯒꯤ ꯑꯗꯨꯅ ꯅꯪ ꯁꯤꯗꯩ ꯗꯦꯜꯂꯤꯗꯔ ꯀꯜꯀꯇꯥ ꯅꯪ ꯑꯄꯥꯝꯕ ꯃꯐꯝ ꯑꯃꯗꯩ ꯆꯠꯅꯤꯗꯅ ꯑꯗꯨꯒꯤ ꯐ꯭ꯂꯥꯏꯠꯇꯨꯁꯨ ꯃꯣꯏꯅ ꯀꯣꯚꯔ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏꯅ ꯊꯤꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯀꯣꯔꯤꯌꯟ ꯒꯣꯔꯃꯦꯟꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕ NIIEDꯗꯣ ꯃꯣꯏ ꯀꯥꯡꯕꯨꯁꯤꯅ ꯑꯗꯩ ꯅꯪꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯅꯪ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯈꯣꯠꯂꯛꯄꯒꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯃꯣꯏ ꯂꯣꯏ ꯇꯧꯗ꯭ꯔꯣꯝꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ ꯁꯤ ꯀꯅꯥꯅ ꯊꯥꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯕꯦꯆꯦꯂꯔꯁ ꯇꯧꯕꯗ ꯊꯥꯕ ꯌꯥꯏ ꯃꯥꯁꯇꯔꯁ ꯇꯧꯕꯗ ꯌꯥꯕ ꯌꯥꯏ PhD ꯍꯥꯏꯈꯤꯗꯅ ꯑꯗꯨ ꯇꯥꯔꯁꯨꯅꯦ ꯁꯤꯗ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯂꯩꯔꯤꯕꯀꯣ ꯃꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯕ ꯑꯃ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯁꯦ 12ꯇ 80% ꯃꯤꯅꯤꯃꯝ 80% ꯂꯩꯒꯗꯕ ꯀꯩꯒꯨꯝꯕ ꯕꯦꯆꯦꯂꯔꯁ ꯑꯣꯏꯔꯒꯅ ꯅꯪ ꯃꯥꯁꯇꯔꯁ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯕꯦꯆꯦꯂꯔꯁ ꯅꯪꯅ ꯇꯝꯃꯛꯏꯕ ꯗꯤꯒ꯭ꯔꯤꯗ ꯅꯪꯒꯤ ꯀꯣꯔꯁꯇꯨꯗ minimum ꯁꯤꯗꯁꯨ 80 ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯪ ꯑꯗꯨꯝ PhD ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯅꯪ ꯃꯥꯁꯇꯔ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗ ꯑꯗꯨꯝ 80% ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯃꯝꯁꯦ ꯃꯥꯁꯇꯔꯁꯦ 80% ꯃꯤꯅꯤꯃꯝꯁꯦ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯗꯦꯕ ꯁꯤꯁꯦ ꯃꯣꯏ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯆꯦꯂꯔꯁ ꯇꯧꯕꯩꯅ ꯆꯍꯤ 4 ꯍꯥꯏꯔꯦꯀꯣ ꯑꯩꯅ ꯑꯗꯨꯏ ꯃꯃꯥꯡꯗꯨꯗ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯆꯍꯤ 1 ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯅꯦ ꯀꯝꯄꯜꯁꯔꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯃꯥꯁꯇꯔꯁ ꯇꯧꯕꯗꯁꯨ ꯆꯍꯤ 2 ꯆꯪꯕꯗꯨꯗ ꯆꯍꯤ 1ꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯇꯣꯄꯤꯛ ꯄꯥꯁ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯇꯣꯄꯤꯛ ꯂꯦꯚꯦꯜ 3 ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ PhDꯅ ꯆꯍꯤ 3 ꯆꯪꯉꯦ PhDꯒꯤꯗꯨꯁꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯇꯣꯄꯤꯛ ꯄꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯪꯅ ꯀꯣꯔꯤꯌꯟꯒꯤ ꯌꯥꯝꯅ ꯍꯥꯟꯅꯒ ꯌꯥꯝ ꯄꯥꯝꯖꯕ ꯀꯣꯔꯤꯌꯟ ꯃꯔꯣꯟꯒ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯟꯅ ꯄꯩꯈꯥ ꯊꯥꯗꯣꯛꯈꯤꯕ ꯂꯩꯗꯥꯏ ꯅꯪ ꯀꯩꯒꯨꯝꯕ ꯇꯣꯄꯤꯛ ꯂꯦꯚꯦꯜ 5ꯁꯦ ꯄꯥꯁ ꯇꯧꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯃꯥꯡꯖꯧꯅꯅ ꯑꯣ ꯇꯥꯔꯗꯤ ꯅꯪ ꯑꯝꯇ ꯊꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯅꯪꯅ ꯆꯪꯉꯛꯑꯒ ꯅꯪ ꯀꯣꯔꯁꯇꯣ ꯗꯥꯏꯔꯦꯛ ꯌꯥꯎꯁꯟꯕ ꯌꯥꯔꯦꯕ ꯅꯪ ꯄꯥꯝꯃꯤꯕ ꯀꯣꯔꯁꯇꯣ ꯑꯗꯨꯝ ꯇꯝꯁꯤꯟꯕ ꯌꯥꯔꯦꯕ ꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕꯗꯨꯅꯦ ꯈꯣꯠꯄꯗꯨꯅꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯕ ꯌꯥꯔꯦꯕ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ ꯅꯪ ꯉꯁꯥꯏꯒꯤ ꯇꯣꯄꯤꯛꯀꯤ ꯑꯗꯨꯒꯤ ꯑꯗꯥ ꯂꯩꯔꯔꯣꯏꯕ ꯅꯪ ꯍꯥꯟꯅ ꯇꯣꯄꯤꯛ ꯂꯦꯚꯦꯜ 5ꯁꯦ ꯄꯥꯁ ꯇꯧꯔꯛ ꯇꯥꯔꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯤꯄꯨꯔꯗ ꯊꯥꯐꯝ ꯀꯩꯀꯥ ꯂꯣꯏ ꯂꯩꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔ ꯊꯥꯕꯅꯣ ꯈꯣꯠꯄꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏꯅ ꯊꯥꯍꯟꯗꯣꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯋꯥꯅꯤꯗ ꯑꯗꯨꯗ ꯂꯩꯕꯅꯦ ꯑꯗꯥ ꯂꯩꯕꯅꯦꯅ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯇꯥꯏꯞꯇ ꯇꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯒꯤꯗꯤ ꯄꯩꯁꯥ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣꯒꯤ ꯍꯥꯏꯖꯔꯤꯁꯤꯅ ꯍꯌꯦꯡ ꯃꯣꯏꯒꯤ ꯗꯣꯀꯨꯃꯦꯟ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯛꯄꯗ ꯂꯣꯏꯕꯐꯥꯎ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯗ ꯁꯦꯇꯤꯁꯐꯥꯏꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯄꯦꯟꯖꯔꯦ ꯊꯃꯣꯏꯅ ꯄꯦꯜꯂꯦ ꯍꯥꯏꯔ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯅꯣꯏꯗꯒꯤ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯁꯥꯇ꯭ꯔꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯥꯁꯇꯔꯁ ꯀꯩꯀꯥ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯁꯤ ꯐꯔꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯟꯁꯜꯇꯦꯟꯒꯤ ꯐꯔꯝꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯗꯃꯥ ꯂꯧꯊ ꯂꯩꯔꯝꯕꯤꯅꯦꯕ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯇꯧꯅꯤꯡꯗꯕꯅꯤꯅ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤꯗ ꯄꯩꯁా ꯃꯌꯥꯝ ꯆꯪꯉꯒ ꯁ꯭ꯀꯣꯂꯔꯁꯤꯞꯇꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯩꯁꯥ ꯗꯃꯥ ꯂꯧꯁꯟꯕꯗꯣ ꯑꯗꯨ ꯇꯧꯗꯅꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯉꯝꯕ ꯃꯇꯦꯡꯗꯣ ꯄꯥꯡꯕ ꯋꯥꯅꯤ ꯍꯣꯏ ꯅꯪꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯈꯣꯠ ꯗꯣꯀꯨꯃꯦꯟ ꯀꯩꯀꯥ ꯊꯥꯗꯣꯛ ꯍꯧꯖꯤꯟ ꯇꯧꯕꯩ ꯈꯣꯠꯄꯗꯨꯗꯤ ꯅꯪ ꯂꯣꯏ ꯑꯗꯨ ꯇꯤꯡꯖꯔꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯑꯗꯨꯝ ꯇꯤꯡꯖꯗꯧ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯣꯏꯗ ꯄꯩꯁꯥ ꯂꯧꯔꯣꯏꯅꯤꯅ ꯍꯣꯏ ꯊꯥꯕ ꯍꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯁꯨ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨꯝ ꯊꯥꯃꯤꯟꯅꯔꯅꯤ ꯄꯩꯁꯥꯗꯣ ꯅꯁꯥꯅ ꯑꯗꯨꯝ ꯄꯤꯖꯗꯧ ꯂꯩꯔꯦ ꯑꯗꯨꯝꯕꯩꯗꯨꯗꯤ ꯗꯣꯀꯨꯃꯦꯟ ꯍꯌꯦꯡ ꯃꯤꯉꯣꯟꯗ ꯊꯥꯗꯣꯛꯄ ꯈꯣꯠꯆꯤꯟ ꯇꯧꯕ ꯑꯗꯨꯗꯤ ꯑꯂꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯌꯥꯝ ꯌꯥꯝꯕ ꯄꯩꯁꯥ ꯅꯠꯇꯦꯕ ꯄꯩꯁꯥ ꯃꯆꯥ ꯃꯁꯨꯅꯦꯕ ꯗꯣꯀꯨꯃꯦꯟ ꯁꯤꯗꯩ ꯅꯪꯅ ꯊꯥꯗꯣꯏꯕ ꯀꯣꯂꯦꯖꯇꯨꯗ ꯊꯥꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯩꯗꯤ ꯍꯣꯏ ꯍꯌꯦꯡ ꯈꯜꯂꯛꯑ ꯃꯇꯨꯡꯗ ꯅꯪꯒꯤ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯅꯪꯒꯤ ꯁꯤꯠ ꯀꯟꯅꯕ ꯀꯥꯏꯅ ꯄꯩꯁꯥꯒ ꯈꯔ ꯍꯪꯉꯛꯄ ꯌꯥꯏ ꯍꯌꯦꯡ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯈꯪꯉꯅꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯦꯜ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯆꯦ ꯉꯥꯛꯇꯅꯤ ꯍꯥꯞꯈꯤꯗꯣꯏꯗꯣ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯂꯥꯛꯆꯗꯧ ꯂꯩꯔꯦ ꯁꯤꯒꯤ ꯄꯩꯁꯥꯗ ꯅꯪ ꯊꯤꯗꯣꯛꯄꯤꯌꯣ ꯈꯣꯠꯇꯣꯛꯄꯤꯌꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯗꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯃꯤꯇꯩꯗꯪꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯃꯤꯇꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯑꯗꯩ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯜꯂꯞꯁꯦ ꯁꯤ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯨꯂꯞ ꯄꯥꯡꯖꯒꯦ ꯃꯌꯥꯝꯒꯤ ꯈꯪꯗꯕ ꯀꯣꯏꯁꯟ ꯀꯩꯀꯥ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯑꯣꯡꯗ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ
KGSPꯒꯤꯁꯦ ꯍꯥꯏꯈ꯭ꯔꯦꯗꯅ ꯉꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯗ ꯅꯣꯏ ꯁꯤꯗ ꯈꯪꯗꯕ ꯑꯗꯩ ꯅꯣꯏꯅ ꯁꯤ ꯊꯧꯍꯧꯕ ꯋꯥ ꯂꯩꯔꯦ ꯅꯣꯏꯅ ꯈꯪꯕ ꯋꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯅꯪ ꯑꯗꯨ ꯕ꯭ꯔꯣ ꯑꯗꯨ ꯅꯪ ꯑꯗꯨ ꯍꯥꯏꯕ ꯋꯥꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯑꯃ ꯑꯅꯤ ꯆꯤꯊꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡ ꯇꯥꯔꯗꯤ KGSP ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯁꯦ ꯈꯪꯅꯤꯡ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯂꯥꯏꯚ ꯁꯦꯁꯟ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯟꯁꯔ ꯍꯪꯕꯤꯕ ꯌꯥꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯁꯨ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯁ꯭ꯇꯦ ꯁꯦꯐ ꯇꯦꯛ ꯀꯦꯌꯔ ꯑꯗꯨꯒ ꯈꯪꯗꯕ KGSP ꯃꯔꯝꯗ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ KGSPꯒꯤ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯧꯗꯣꯔꯦ ꯐꯦꯕꯋꯥꯔꯤꯗ ꯅꯣꯇꯤꯁ ꯊꯣꯛꯂꯛꯑꯅꯤ ꯀꯩꯅꯣꯒꯤ PhDꯒ ꯃꯥꯁꯇꯔꯁꯀꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯝ ꯃꯥꯡꯖꯧꯅꯅ ꯇꯧꯍꯧꯒꯗꯕꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯊꯥꯕ ꯈꯣꯠꯄꯁꯤꯗꯤ ꯂꯣꯏ ꯃꯥꯡꯖꯧꯅꯅ ꯇꯧꯍꯧꯒꯗꯕꯅꯤ ꯈꯨꯗꯛꯇ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯈꯨꯌꯧꯅꯔꯒ ꯇꯧꯐꯝ ꯈꯪꯗꯕꯅꯦ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯑꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯗꯤ ꯏꯁꯥꯅ ꯇꯧꯖꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅꯕꯨ ꯇꯧ ꯍꯥꯏꯔꯁꯨ ꯑꯃꯅꯕꯨ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯃꯥꯡꯖꯧꯅꯅ ꯂꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯍꯧ ꯆꯦ ꯆꯥꯡ ꯃꯌꯥꯝꯗꯣ ꯈꯪꯗꯕ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯌꯥꯒꯅꯤ ꯑꯣꯀꯦ ꯒꯥꯏ ꯕꯥꯏ